ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯃꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯨꯗ ꯗꯗꯥꯒ ꯑꯩꯒꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯚꯔꯥ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯂꯩꯃꯤꯟꯅꯖꯔꯛꯄꯅꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯦ ꯀꯨꯏꯔꯦ ꯑꯗꯨꯝ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯂꯩꯔꯛꯄꯁꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯚꯔꯥ ꯑꯗꯨꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥ ꯃꯐꯝ ꯑꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯎꯒꯤ ꯗꯂꯥꯟ ꯑꯣꯏꯅ ꯃꯊꯛ ꯃꯈꯥ ꯄꯔꯦꯡ ꯁꯥꯅ ꯁꯥꯔꯒ ꯀꯥꯁꯤꯅ ꯄꯨꯟꯅ 10ꯃꯨꯛ ꯁꯨꯏ ꯃꯊꯛ ꯃꯈꯥ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯀꯥꯕꯒꯤ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩ꯫ ꯀꯥ ꯊꯪꯅꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯀꯥꯗꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯃꯁꯨ ꯂꯩ, ꯃꯣꯏꯗꯤ ꯃꯇꯩ ꯃꯅꯥꯎ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯗꯣꯗꯥ ꯀꯔꯤꯁꯨ ꯀꯣꯏꯅꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯀꯥ ꯚꯔꯥ ꯃꯈꯥꯗ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯁꯤꯗ ꯃꯇꯩ ꯃꯅꯥꯎꯁꯤ ꯄꯨꯈꯠꯇ ꯈꯟꯅꯔꯝꯃꯤ꯫ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯈꯟꯅꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯃꯣꯏꯅ ꯈꯟꯅꯔꯛꯄꯁꯤꯁꯨ ꯏꯆꯝ ꯆꯝꯅ ꯈꯟꯅꯕ ꯅꯠꯇꯦ꯫ ꯃꯇꯩ ꯃꯅꯥꯎꯁꯦ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯅ ꯍꯦꯛꯇ ꯌꯥꯟꯊꯅꯗꯦꯗ ꯈꯥꯞꯄ ꯃꯈꯩ ꯍꯦꯛꯇ ꯈꯟꯅꯩ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯈꯥꯝꯕ ꯆꯪꯉꯨꯗꯦ, ꯈꯟꯅꯔꯤꯗꯨ ꯌꯦꯡꯕ ꯅꯠꯇꯅ꯫ ꯃꯣꯏ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯏ ꯈꯟꯅꯔꯤꯗꯣ ꯑꯗꯨꯝ ꯈꯥꯝꯗꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯀꯥ ꯚꯔꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯀꯥꯗꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯗꯗꯥꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯇꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯀꯀꯥꯗꯅꯤꯒ ꯑꯩꯒꯁꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯊꯣꯛꯏ꯫ ꯗꯗꯥꯗ ꯌꯥꯎꯗꯦ ꯑꯩꯇꯅꯤ ꯊꯣꯛꯏꯁꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕ ꯊꯕꯛ ꯀꯥꯕꯒꯤ ꯚꯔꯥꯗ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯃꯣꯏꯒ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯀꯥꯗꯅꯤꯁꯨ ꯆꯪꯉꯛꯑꯒ ꯗꯗꯥꯒ ꯑꯩꯒꯗ "ꯅꯆꯤꯟ ꯅꯅꯥꯎ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯌꯦꯟ ꯊꯣꯡꯉꯤꯅꯦꯅ ꯊꯥꯎ ꯉꯥꯛꯇ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯊꯨꯝ ꯈꯔ ꯅꯝꯃꯒ ꯃꯇꯨꯝꯗꯣ ꯑꯃ ꯑꯅꯤ ꯈꯟꯀꯠꯂꯒ ꯆꯥꯔꯦ꯫ ꯑꯩꯅ ꯃꯨꯛꯀꯥꯗꯅꯤ ꯉꯁꯥꯏ ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯟꯁꯥꯡ ꯊꯥꯎ ꯉꯧꯈꯤꯕ ꯃꯅꯝ ꯑꯃ ꯇꯥꯈꯤ ꯈꯜꯂꯤꯅꯦ꯫ ꯐꯩꯐꯩ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯃꯊꯦꯜ ꯂꯥꯜꯂꯛꯇꯕ꯫ ꯍꯌꯦꯡ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯑꯩꯁꯨ ꯌꯦꯟ ꯂꯩꯔꯛꯀꯦ, ꯂꯥꯟꯅꯔꯒꯨꯝꯁꯤꯀꯣ ꯃꯊꯦꯜꯒ ꯅꯣꯏꯒ ꯑꯩꯈꯣꯏꯒ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯆꯠꯂꯦꯍꯦ, ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯄꯋꯥ ꯈꯔ ꯍꯦꯟꯇꯛ ꯂꯨꯄꯥ 50 ꯆꯥꯝꯃꯒꯤ ꯂꯩꯔꯒ ꯊꯣꯡꯖꯔꯝꯕꯗꯨꯕꯨ ꯑꯩ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯤꯔꯤꯗꯨꯗꯤ꯫ ꯆꯥꯛꯇꯣ ꯇꯣꯛꯑꯗꯤ ꯊꯣꯔꯛꯑꯣꯗꯅ ꯑꯁꯥꯏꯐꯥꯎ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯨꯁꯤ꯫ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯨ ꯂꯩꯇꯕꯅꯤꯅ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯝ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯩꯁꯟꯕꯗꯨ ꯇꯨꯝꯕ ꯌꯥꯗꯦ ꯇꯧꯕꯅꯤ꯫ ꯅꯣꯏꯕꯨ ꯆꯥꯛ ꯇꯣꯛꯅꯔꯕꯣ ꯍꯪꯉꯛꯏ꯫ ꯍꯟꯗꯛꯇꯤ ꯗꯗꯥꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ "ꯆꯥꯔꯦ ꯅꯅꯥꯎ, ꯊꯣꯛꯎꯔꯣ, ꯊꯣꯡꯗꯣ ꯂꯣꯟꯁꯜꯂꯝꯃꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯂꯨꯄꯥ 10 ꯈꯛ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯑꯒ ꯀꯀꯥꯗꯨꯒ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯅꯥꯀꯟꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯠꯂꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯀꯥꯗꯅꯤꯒ ꯑꯩꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯤ ꯑꯣꯏꯕ ꯇꯣꯏꯂꯦꯠ ꯑꯁꯤꯁꯨ ꯚꯔꯥꯗꯣ ꯆꯪꯉꯛꯄꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩ꯫ ꯑꯗꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯣꯏꯅ ꯈꯠꯅꯒꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥꯗꯣ ꯇꯣꯏꯂꯦꯠ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨ ꯎꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒ ꯊꯣꯡꯃꯤꯟꯅꯔꯛꯏꯕ ꯀꯀꯥꯗꯅꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏ, "ꯊꯤꯅꯥꯎ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯥꯏꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯗꯨꯅ? ꯀꯅꯥ ꯂꯨꯝꯃꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯔꯛꯄ ꯂꯨꯝꯃꯤꯔꯣ? ꯅꯠꯇ꯭ꯔꯒ ꯑꯗꯥꯏꯗ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯒꯦ ꯇꯧꯔꯝꯃꯤꯔꯣ ꯅꯪꯕꯣ? ꯁꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯥꯅ ꯌꯨꯝ ꯑꯁꯦꯡꯕꯗ ꯍꯜꯂꯒ ꯁꯤꯔꯨꯆꯣ ꯑꯁ꯭ꯋꯥꯏꯗ ꯇꯧꯁꯜꯂꯝꯒꯅꯨ ꯑꯃꯨꯛ ꯇꯝꯅꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ꯫ ꯀꯥ ꯚꯔꯥ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯤ꯫ ꯇꯧꯅꯨꯀꯣ" ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩꯗꯤ ꯄꯨꯅꯣꯛꯇꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯅꯣꯛꯄꯒ ꯈꯔ ꯐꯕꯒ ꯍꯦꯛꯇ ꯑꯩꯁꯨ ꯋꯥ ꯅꯣꯛꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯊꯦꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯩꯁꯨ ꯈꯨꯝꯖꯔꯝꯗꯦ꯫ ꯃꯥꯁꯨ ꯃꯣꯏ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯀꯀꯥꯗꯅꯤꯒ ꯑꯩꯒꯁꯨ ꯁꯣꯔꯣꯛ ꯌꯧꯔꯦ, ꯑꯗꯨꯒ ꯈꯣꯡꯅ ꯁꯨꯝ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯆꯠꯅ ꯑꯩꯅꯁꯨ, "ꯀꯥꯗꯅꯤ, ꯍꯧꯖꯤꯛꯀꯤ ꯊꯦꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯀꯥꯔꯒ ꯊꯧꯔꯝꯗꯥꯏꯅꯦ? ꯑꯩꯈꯣꯏ ꯚꯔꯥ ꯃꯃꯥꯡꯗ ꯈꯥꯝꯃꯝꯕ ꯒꯥꯔꯤ ꯀꯥꯔꯗꯨ ꯃꯥꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯣ ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗꯣ꯫ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯇꯣꯏꯅ ꯈꯟꯅꯔꯤꯁꯤ? ꯒꯥꯔꯤ ꯀꯥꯔꯗꯨꯁꯨ ꯎꯈꯤꯗ꯭ꯔꯦ, ꯌꯣꯟꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯅꯤꯅ ꯑꯃꯨꯛ, "ꯑꯁ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯑꯉꯥꯡ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯧ ꯃꯥꯜꯍꯟꯕ ꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯕꯨ ꯐꯖꯔꯤꯒꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ? ꯅꯨꯡꯇꯤꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯒ
Moi mayumda khanaruba yadro mayumga leiramoida loina yondana saramani aduga noina kangi machimana wani du suli ine amaromda noina chinana wani di pesa thoksaba natri lailai sukana tamli adu ani du di thabak su tawrini nongmata moi ka dagi sang manam nuksiba mata taati nong phadok sumaina thongmina rakpadasu lupa 10 po puthongningde adugi machimana du minedi khungang masana saida leibasi yamna lei kaina hainai adu noisu khungang de ni aisuni akhoi matang chana chana dum tauri berani ni machimana wani du so hairei aina mukada ni khangde da mai ngamna ba haiduni adumaina kaka du ga wari tongna phanasu sangna khongna laame pung 10 makai hanjalakpadege na kadani sangma leibani na ngasi laisi lao halasi ngarang na haso saida chek yamna taubani aide bek to ka manungda lehaure lupa 10 khak pairaga thorakpani halasi loibani muk chaptana saktak si somata yaurakte lao halasi hairame kakado na mukma log de himo so khoida de lelini adu lao pungbudi thenge halasi haidana khoisi muk halai aduga dukanagi kwa mamam saraga barada muk halakpada akhoi khoi gi leiriba ka adu da sangdringai toilet muk sanghausi haidana toilet manungda sange na toilet ke thonga manamdu na yengbada amadi mi leibadong na manungda lolaga leirami akhoi jo thudongna khanja luba tawdana thonga ma hangtoga manungda toilet to tawrami loiraga thorakpada ka kadu na engonda sumna haidei santo subject sigi manungda gi makhola matai gongnau na kari tawri bajano kari no ma alumba ma makhada yanda badongna tawba makhoni nang tabra haidana hangai aina mukada ni ai dita hokte do kari mata wairamoi law changa si haidami kakado na muk santo sai kari no ma yamna chingnai hojiki mong do ai yenge haidana kakado na toletu gi thong marumda tumina yengobada ngasai lehoba nupa thenau hari banupa se ma se manungda thori yalaga leibase kakado na urai madurapada kakado na santo sidi thenau ni ne manungda thori yalaga leire hanto ai thongse kakhai ge haidana kakado na thongdo mapanigi gong kaurami aina so kaino ne hasibo du de khara thuna lokthausi gadani ai mu kauge hanto haidana mapanigi thongse gong sum kaubaduda mayam so kaidong narage haidana senthoknare akhoina so wari do mayam da tamame thonglo sum kaubada kelu yadabadagi bharada leba angang amana toilet ke thonga ma hangtoga manungda sangki adu mathakta songkhalaga hujiki thori yaliba toilet ke ka du da songtharami aduga manungdagi thongdo hangtorei mayam sa thori yaliba nupa do makhada thangdarami adi mamai kadu ngaksang ngangbadu da sire dum laure aduba nupa amana masado pairaga yengbada mayam da sumna hairei san samade yengba yakini mai se kuidriba wairagadi kanba ngamgani hospital da mukta pukhanaba tausi adumna harapadagi mayam changdana miyoya do hospital da pukhalami aidu pukhatpado yaudre thori yaliba nupa dugi nupi da so kap tana hospital da chatpado yauki aiga walking thongmina ruba kaka da suma so pukhatpado yauki aidi khoi ka da dum changai dadana so kamaina taurizano ne hangai aina ma dadanga sai khoina walking thorakpada su adaida mase dum lehaurabane aduda kaka dani na sulakna ramine adaida sirunu tamnarakani ko kaidana berani mana tauramido dadana mukyar se tumna batauro amuk sijalaga de beraka duini tawdoisi tanbo talle khoidi haidei aina somuk dada hingdoi de mande masado yakidre hairami adumaina wari ngayak sanaramaga dadaga ga su phamungda changami ngaki matung aigi phone da kaka dani su taurei aduga engona santos toma pokari so tawdre haigena tawrakpane madaw yai ma hospital na ambagi hojing masado oxygen happy gya lakpada ngaidi ngasai kai di masado sibadong na leirurabane adu yengo santos ma aina kari tawge yengo gyan kitanga tarake seno aina ngangbadi ma yengo haidei aina mokada ni ngangunu ko hujikati mati singdi leibajani ne aidi pabu pakhalure odudi phare kadani nungalaga halakpa tare ni noidi hairami kakadani na mukchin thiraga kaidobugi nungalaga halaktoiba mai nupi leisidi moi khara leijahoksani aidi haladamani hairei aiso kakadugi wangang sangang aduda nupi phare adudi thammage haloko adudi hairaga isu phol adu dum thanami dadada soina dada kariso tawdre hai hospital na ambagi phabane ma adu natragane ma dum satkradabani hairami dadana mokhoi adu su wari adu nganna thingna hubaisuni phana hospital na ga su siraga pukhalagadi kari kana duri phare adudi tummo aiso tummage hairei nongeng anbaga khoi barama puna hojiki matai manawani do mabani se thina chairami
Noina tayana khanaraga igi mafam asida siba naba yaholakanu. Noina dumaina tawraga tay sida leiriba singse lamdam narakani. Atopa karaidano man leiruro leiranu sida haidana talami. Matay manawani dusu waga matangangdi tumin lay. Akwede mogi mawong aduda. Barasa thadu maga chata sakrada boidaga ningami. Adubo matay manawani do makatana. Mafam asida leirami. Tha amamukti matay manawani do supchapta lay. Hana khanarambadu su tawkide. Adubo matam khara leiragade mukasu matay manawani do. Khana chainaba haurai. Maino paduna su thauri do yalurabadu machinda toina mukasu. Ay thauri yalaga sini paami. Maduda barada leiba kusumagi wahi wata aduda. Sauningba mapuami. Kainone asigi nupasapo makok saprani. Sangsalaga purui amuk siramaga kweda badanam taurakani. Masibo bara mapuna su leiranu talabani jate mamaji kai khandi hairami. Namitode kweda dasi masado kirum tawi. Aduna college do mari salaru haidana. Ai tomne namitudi college do salami. Aduga namitugi oina college ki phangsala masu leitana. Kitang thengna ise college da. Imanabi oja singa sa thaktana lay. Yamna thengbudi nate khara mamsilakpaituda. Aiso bara aduda amuk halami. Aina halakpada khoi bara mamangda police dagi kaidagi miyam amaga mafam adaida tillaga leirami. Madu ubadaidi sada pakhatpa mapoi. Aina dada kaidoroge haidana tapna hangi. Maduda dadana lao manungda sangase aduga hairage hairai. Adumana dadaga igase khoi ka manungda sangminarai. Dadana suwenguda nahangi nupado. Thauri yalambadu mana taba handakti magi nupi oina. Toileta thauri yalami. Adumai nupi duri sire dum kuiraba mali. Masai nungthin mi khara chikpa daida sangaga yalabazani. Mai nupadune bara mapune. Pulak moya sibaduga pulis na pukre. Astal leida saida leibasi. Natay saba mong taba taba mata tawti. Sida leiriba missing siya haidai. Aiso dadana adum na harakpaduda askarino haidisibo. Dadamay nupiduro sirisi. Moy matay manaw sibo thauri da yanabo honarisibo kamaina taurizano. Ado ay nupidugi mahut nupado ay nasiragadi pagadabani. Mana thauri yanba haurubadagini. May nupido na su thauri ito. Thaina ayumda leiringay pupupong na haibada. Thauri yalaga siyawdaba mise thauri duna adum kauraga layhay. Toy na mamang mahadaso. Ado matay manawan ito sa thauri na kaubo oirini. Ado adada tamsuyam na tamnay hay thauri yalaga sikiba zaga mapamsi. Ado toilet room sidi kanamata sangbang maroine. Dadana mo ay sokang de kyan taati. Ado nang natingi isna karigino nga nahalagpa yadro. Ay gasapot ka karapurak tabro. Asapot ka yendro nga si hangay. Ay namong dadas karay dagi karayelagpado. Ay di ada dumsare e. Ado ko'y kagada ni di halagtri bazaro hangami. Dadana mo asay kang dera. Ado ay haksangam de sakto ng tungo. Masili mapanuban nga mataturan o hayde e. Adumay na isi numito saksum tongi ngay kakada niso. Maso tabak halapaga ko'y kada sa ngay. Aduwa yung Santos Carino tari ba pawo sibo. Aso ang tokpa ni damay nupat. Doon naman at huon bang haktani. Mado diyan da karakwi na tamaga padoy ni hayde. Ay namukada ni Gyanmin nga tazadri mo yasay si. Ay suyam na tazadri taurisi. Kidong ki hayrami. Kakada ni namuk engay ko nang nakiba hayraga. Ay nangwadawa matambigi. Ngarang nahad mo na dumay na tawdungay na ko'y nandom sana haibani. Masay angang singa hingda makong hamningi hay dana. Makada angang singa do puruga kumtagkibani. Maduna nandom sana haibada toilet leriba dumda. Nupi magkapa makonse dumtare ihay. Aduna masuk ka na ang uiribazano hay dana. Tong singa do hang dana yengubada. Mili manungda ka na mataliram di hay. Isa sing nasukizari ima ka manungda sanghawra si hay dana. Moisa pakana kada sangakiba numit amaso yawki. Ayngunda su warido tamakpada. Ay na mo'y warido taza biramdi. Ado nanom zada na tana sumana sidringay. Matang karawali ngay sida toilet adumda. Mo'y makada layba mina sunupiya mana. Kapasi adum tayhay. Yam na kanak kapasunati. Kuigi pejo manong da mi mana tawa yam na nungay tana. Mi ta kini hayda na kapado adumay na nihay. Ado budi sumay na tawdore hayda na mado law balabazani hayda e. Ay namukada ni asnanggi wari di tudum songi he. Ado karadi tamnagadra saisi hangami. Kakado na mukhang di karadi tamnado mali. Masda mo imong manang na mapamasda laga. Laiting kwaramda na tauragadi karadi pani. Ado kanabo lakturi ki sidabo. Ado na karadi taurani ibani sumatam kara walking tokpado. Lepa siya duga ko'y di matakta layba nina. Karabo pa'y makada layba mo idi. Aro ibi tadoy ni hayday. Ado may na wari watay kara sanaraga numito di itong mahawki. Masing matong hapta mo makokraba matong dayti.
ꯃꯐꯝ ꯑꯁꯤꯗ ꯄꯥꯎꯁꯦ ꯖꯥꯠ ꯖꯥꯠ ꯇꯥꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯕ ꯃꯄꯥ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯅꯤꯡꯉꯝꯗꯅ ꯃꯃꯤ ꯁꯥꯃꯤ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯚꯔꯥꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ, ꯃꯤꯆꯤꯡ ꯃꯤꯔꯥꯎꯈꯣꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯃꯈꯣꯟ ꯇꯥꯕ, ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯅ ꯚꯔꯥꯗ ꯂꯩꯕ ꯀꯥꯡꯕꯨ ꯈꯔ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯈꯔꯁꯨ ꯀꯤꯒꯜꯂꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯗꯗꯥꯗꯤ ꯃꯁꯥꯗꯨ ꯀꯤꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯎ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯁꯤꯔꯣ? ꯌꯨꯝ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯗꯗꯥꯅ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯗꯣ ꯃꯥꯒꯤꯗꯣ ꯀꯤꯕꯩꯅꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯗꯗꯥ ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯒꯁꯤ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯈꯛ ꯂꯩꯔꯨꯒꯦ ꯂꯥꯛꯄꯅꯤ, ꯃꯗꯨꯗ ꯗꯗꯥꯅ ꯌꯥꯗꯕꯗꯒꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯚꯔꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯣ ꯕꯕꯥ ꯏꯃꯥ ꯄꯨꯄꯨ ꯕꯣꯛꯇ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯅꯨ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯤꯟꯗꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒꯅꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯌꯨꯝꯗ ꯂꯩꯔꯨꯕ ꯃꯇꯨꯡ ꯀꯣꯂꯦꯖꯁꯨ ꯀꯥꯗꯕ ꯌꯥꯗꯕꯅꯤꯅ ꯗꯗꯥꯒ ꯑꯩꯒꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗꯒꯤ ꯚꯔꯥꯗꯨ ꯇꯝꯅ ꯍꯜꯂꯛꯏ꯫ ꯄꯨꯡ 1 ꯑꯗꯥꯏꯗ ꯍꯜꯂꯛꯄꯅꯤ ꯗꯗꯥꯒ ꯑꯩꯒꯁꯤ꯫ ꯑꯗꯨꯗ ꯃꯔꯛꯇ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯆꯦꯟꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯝꯕꯦꯟꯗ ꯌꯥꯔꯛꯇꯗꯅ ꯐꯅ ꯀꯨꯏꯅ ꯄꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯄꯨꯡꯁꯨ ꯑꯗꯨꯝ ꯐꯅ ꯊꯦꯡꯈꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯡ 8 ꯑꯗꯥꯏꯗ ꯚꯔꯥ ꯃꯐꯝꯗꯨ ꯌꯧꯔꯝꯃꯤ꯫ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨ ꯇꯝꯅ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯁꯣꯗꯨ ꯍꯥꯡꯒꯦ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯣꯠ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯗꯗꯥꯒ ꯑꯩꯒꯁꯨ ꯇꯥꯔꯝꯃꯤ꯫ ꯗꯗꯥꯗ ꯑꯩꯅꯁꯨ "ꯗꯗꯥ, ꯀꯩꯅꯣ ꯑꯁꯤꯕꯨ?" ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯅꯪ ꯃꯩꯈꯦꯠꯇꯨ ꯄꯨꯊꯣꯔꯛꯑꯣ." ꯕꯕꯥ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯇꯝ ꯈꯔ ꯀꯥ ꯃꯅꯨꯡꯁꯦ ꯍꯥꯡꯅ ꯊꯅꯝꯕꯒꯤ ꯍꯦꯛ ꯆꯪꯕꯒ ꯃꯩꯈꯦꯠ ꯈꯦꯠꯇꯣꯛꯑꯒ ꯆꯪꯉꯣ ꯍꯥꯏꯕꯅꯤ꯫ "ꯅꯪ ꯃꯩꯈꯦꯠꯇꯨ ꯄꯨꯊꯣꯔꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯀꯥꯗꯣ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯗꯗꯥ ꯏꯕꯥꯅꯤꯁꯤ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯑꯩꯅꯁꯨ ꯃꯩꯈꯦꯠꯇꯨ ꯑꯃꯨꯛꯇ ꯃꯔꯨ 3-4ꯃꯨꯛ ꯄꯥꯏꯔꯒ ꯁꯠ ꯂꯥꯎꯅ ꯈꯦꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯒꯤ ꯃꯩꯗꯣ ꯊꯥꯜꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯊꯪꯅꯕꯒꯤ ꯀꯀꯥ ꯗꯅꯤ ꯍꯣꯏꯒꯤ ꯀꯥꯗꯨꯁꯨ ꯃꯣꯏꯁꯨ ꯃꯤ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ, ꯅꯨꯃꯤꯠꯇꯨꯗꯤ ꯃꯣꯏꯁꯨ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯒ ꯊꯪꯅꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯣꯏꯁꯨ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯚꯔꯥꯗꯨ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯗꯗꯥꯗ "ꯗꯗꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯚꯔꯥꯁꯤ ꯏꯆꯤꯛ ꯆꯤꯛꯇ꯭ꯔꯣ? ꯀꯀꯥ ꯗꯅꯤ ꯍꯣꯏꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ, ꯀꯗꯥꯏꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ?" ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅꯁꯨ "ꯈꯪꯗꯦ, ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯇꯜꯂꯤ, ꯅꯪ ꯇꯟꯗ꯭ꯔꯒꯗꯤ ꯊꯣꯡꯉꯣ, ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯗ꯭ꯔꯦ, ꯕꯕꯥ ꯏꯃꯥꯅ ꯍꯥꯄꯛꯄ ꯑꯆꯥꯄꯣꯠ ꯈꯔꯁꯤ ꯃꯁꯤ ꯆꯥꯔꯒ ꯇꯣꯛꯑꯁꯤꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯗꯗꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ" ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯒꯁꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯇ ꯉꯥꯏꯔꯤꯕꯒ ꯆꯥꯛ ꯊꯣꯡꯕꯗꯨ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯡꯉꯝꯗꯦ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯗꯗꯥꯒ ꯑꯩꯒꯁꯤ ꯀꯤꯅ ꯇꯨꯝꯃꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯩꯁꯦ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯛꯏ꯫ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏꯗ ꯕꯕꯥ ꯏꯃꯥꯅ ꯂꯐꯨ ꯏꯔꯣꯟꯕ ꯑꯃꯒ ꯌꯦꯟꯒ ꯊꯣꯡꯉꯒ ꯄꯤꯖꯔꯛꯄꯅꯤ꯫ ꯃꯗꯨ ꯈꯔ ꯍꯦꯟꯅ ꯆꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡꯗ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯅꯤꯡꯉꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯦ ꯐꯃꯨꯡꯗ ꯐꯝꯃꯒ ꯈꯥꯡꯖꯜꯂꯝꯃꯤ꯫ ꯗꯗꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯩꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯗꯗꯥ, ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯑꯁ, ꯅꯪ ꯁꯨꯕ ꯃꯇꯥꯡ ꯃꯊꯣꯡꯅ ꯆꯥꯈꯤꯗ꯭ꯔꯦꯍꯦ, ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯁ, ꯄꯨꯡꯁꯨ ꯊꯦꯡꯉꯦꯅꯦ ꯇꯧꯔꯤꯁꯦ, ꯈꯔ ꯉꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯑꯩ ꯎꯔꯣꯏ ꯈꯨꯗꯩ ꯑꯃ ꯈꯥꯖꯤꯜꯂꯒ ꯀꯥꯡꯊꯣꯟ ꯃꯔꯨꯝꯁꯤꯗ ꯄꯥꯛꯊꯔꯒꯦꯔꯣ? ꯑꯩꯁꯨ ꯀꯤꯖꯩꯅꯦ ꯊꯨꯕꯗꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯗꯗꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯅꯨ, ꯀꯥꯁꯤꯗ ꯃꯔꯣꯜ ꯑꯃ ꯈꯔ ꯆꯥꯎꯔꯒꯗꯤ ꯐꯩ, ꯃꯅꯝ ꯃꯍꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ, ꯂꯥꯛꯑꯣ ꯃꯩꯈꯦꯠ ꯑꯃꯃꯝ ꯄꯥꯏꯔꯁꯤ." ꯑꯩ "ꯌꯥꯔꯛꯇ꯭ꯔꯦꯃꯦ ꯗꯗꯥ" ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ "ꯄꯦꯜꯂꯦꯗꯀꯣ, ꯑꯩ ꯂꯥꯛꯑꯣꯁꯤ" ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯒꯁꯤ ꯃꯩꯈꯦꯠ ꯑꯃꯃꯝ ꯈꯨꯠꯇ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯈꯤꯇꯪ ꯈꯣꯡꯅꯩ ꯊꯨꯅ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕꯒꯩꯗꯤ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯛꯑꯒ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯅꯅꯥꯎ ꯈꯤꯇꯪ ꯊꯨꯔꯣꯃꯦ, ꯀꯨꯏꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯅꯥꯀꯟ ꯊꯪꯕ ꯇꯣꯏꯂꯦꯠꯀꯤ ꯀꯥ ꯑꯃꯔꯣꯝꯗ ꯃꯤ ꯑꯃꯅ ꯏꯁꯤꯡꯁꯤ ꯆꯣꯞ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ "ꯗꯗꯥ, ꯂꯥꯛꯑꯣ ꯀꯥꯔꯁꯤ" ꯍꯥꯏꯗꯅ ꯗꯗꯥꯒ ꯑꯩꯒꯁꯤ ꯃꯊꯛꯇ ꯀꯥꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯪꯉꯝꯕ ꯇꯣꯏꯂꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯁꯤꯡ ꯑꯔꯦꯝꯕ ꯈꯔ ꯑꯗꯨ ꯖꯣꯔꯣ ꯂꯥꯎꯅ ꯃꯅꯨꯡꯗꯒꯤ ꯍꯩꯊꯔꯛꯈꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯀꯤꯗꯅ ꯄ꯭ꯔꯞ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯃꯁꯤꯗ ꯉꯛꯂꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯥꯡꯕ ꯑꯗꯨꯗ ꯆꯦꯜꯂꯛꯄꯗ ꯀꯀꯥ ꯗꯅꯤꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯨꯡꯍꯟꯅ ꯁꯨꯝ ꯇꯞꯅ ꯆꯠꯈꯤ꯫ ꯗꯗꯥꯁꯨ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫
ꯑꯩꯒ ꯗꯗꯥꯒꯁꯦ ꯀꯤꯃꯟꯗꯅ ꯏꯁꯥ ꯏꯁꯥ ꯀꯣꯟꯁꯟꯅꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯏꯕꯥꯅꯤꯁꯤ ꯃꯤꯠꯅ ꯆꯦꯠ ꯎꯏꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯃꯨꯡꯗ ꯐꯝꯃꯒ ꯇꯨꯃꯤꯟ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯗꯗꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯗꯗꯥ ꯍꯧꯖꯤꯛ ꯀꯥ ꯃꯄꯥꯟꯗ ꯇꯨꯡꯍꯟꯅ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯅꯅꯥꯎ ꯑꯩꯁꯨ ꯈꯪꯗꯦ ꯊꯣꯡ ꯂꯣꯜꯂꯝꯃꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯣꯜꯂꯦ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯈꯤꯕꯗꯨꯗ ꯃꯣꯏ ꯑꯇꯩꯁꯨ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯖꯥꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯃꯩꯈꯦꯠꯇꯣ ꯑꯃꯨꯛꯇꯒ ꯈꯦꯠꯇꯣꯛꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠꯇꯨ ꯏꯁꯥ ꯑꯇꯣꯝꯗ ꯃꯩ ꯑꯣꯛꯊꯣꯛꯆꯔꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯛꯊꯣꯛꯆꯔꯛꯑꯝꯃꯤ꯫ ꯃꯩꯈꯦꯠꯇꯣ ꯍꯦꯛ ꯑꯣꯛꯊꯣꯛꯄ ꯂꯣꯏꯔꯛꯄꯗ ꯗꯗꯥꯒ ꯑꯩꯒꯁꯦ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯍꯤꯞꯊꯕ ꯍꯧꯔꯛꯄꯗ ꯀꯥ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯁꯨꯠ ꯆꯤꯡꯗꯨꯅ ꯀꯞꯄꯒ ꯃꯥꯁꯦ ꯇꯞꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯗꯗꯥꯒꯤ ꯃꯈꯨꯠꯇꯨ ꯇꯨꯝꯅ ꯀꯟꯅ ꯄꯥꯏꯁꯜꯂꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯀꯤꯃꯟꯗꯅ ꯃꯃꯤꯠꯇꯨ ꯂꯥꯎꯅ ꯄꯥꯡꯉꯒ ꯇꯨꯝꯃꯒ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯗꯗꯥꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯨꯝ ꯇꯧꯅꯔꯤꯉꯩ ꯀꯀꯥ ꯗꯅꯤ ꯍꯣꯏꯁꯤ ꯃꯣꯏꯁꯦ ꯍꯜꯂꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯄ꯭ꯔꯞ ꯃꯣꯏ ꯍꯜꯂꯛꯑꯦꯅ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯁꯨ ꯑꯩ ꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯨꯛ ꯍꯜꯂꯛꯑꯕꯣ? ꯏꯕꯣꯏꯗꯤ ꯅꯣꯏꯁꯦ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯨꯏ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯁꯣꯁꯇꯤ ꯑꯃ ꯌꯥꯎꯔꯨꯕꯅꯦ꯫ ꯃꯐꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯀꯥ ꯗꯅꯤ ꯉꯔꯥꯡꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯔꯝꯒꯗꯣꯔꯦ꯫ ꯀꯥ ꯗꯅꯤ ꯍꯣꯏꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯑꯩꯅ ꯈꯜꯂꯤꯅ ꯀꯀꯥ ꯗꯅꯤ ꯍꯣꯏꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯁꯣꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯣ ꯀꯥ ꯗꯅꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ, ꯆꯪꯉꯨꯔꯣ ꯑꯗꯨꯒ ꯆꯪꯉꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯑꯒꯦꯅ ꯅꯌꯥꯝꯕ ꯂꯥꯛꯑꯁꯤꯗꯤ? ꯕꯨꯠ ꯐꯥꯅꯕ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯅꯌꯥꯝꯕ ꯆꯤꯟꯐꯥ ꯄꯨꯔꯒ ꯂꯣꯏꯅ ꯂꯥꯛꯑꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯦꯔꯥ ꯅꯌꯥꯝꯕ ꯂꯥꯛꯑꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯗꯅꯤ ꯍꯦꯛ ꯂꯥꯛꯄꯒꯩꯁꯨ ꯀꯤꯔꯝꯕꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯁꯨ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯉꯣꯟꯗ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯗꯅꯤꯅꯁꯨ ꯍꯥꯏꯁ ꯑꯗꯨꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ, ꯃꯣꯏꯅꯁꯨ ꯂꯥꯏ ꯇꯤꯟꯁꯨ ꯑꯃꯗ ꯈꯣꯏꯔꯝꯕ ꯇꯧꯔꯝꯃꯔꯣꯏ꯫ ꯑꯗꯣ ꯐꯔꯦ ꯃꯇꯝ ꯈꯔ ꯌꯦꯡꯉꯁꯦ, ꯑꯩꯈꯣꯏꯗꯁꯨ ꯅꯠꯇꯦꯗꯅ ꯁꯤꯗ ꯂꯩꯔꯤꯁꯤ꯫ ꯁꯨꯝ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯒꯅ ꯍꯦꯔꯛ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯑꯁꯥꯏꯗ ꯃꯐꯝ ꯑꯃ ꯊꯤꯒꯦ, ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯗꯁꯨ ꯑꯩꯅ ꯗꯗꯥ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤꯀꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯗꯗꯥꯗꯤ ꯋꯥꯕ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯗꯤ ꯀꯤꯗꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯅꯔꯒ ꯇꯨꯝꯃꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯃꯈꯥꯗ ꯃꯤ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯣꯏ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊꯛꯇ ꯄꯥꯈꯠꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯟꯇꯣꯁ ꯑꯁ ꯃꯈꯥꯗ ꯂꯩꯍꯧꯔꯦ, ꯁꯤꯈꯤꯕ ꯅꯨꯄꯤꯗꯨ ꯑꯗꯨ ꯃꯥꯜꯂꯤ ꯇꯣꯏꯂꯦꯠ ꯃꯄꯥꯗ ꯐꯝꯃꯒ ꯀꯞꯄꯒ ꯂꯩꯍꯧꯔꯦ꯫ ꯗꯗꯥꯒ ꯑꯩꯒꯅ ꯇꯁꯦꯡ ꯊꯦꯡꯅꯔꯛꯑꯕꯅꯤ꯫ ꯑꯁ ꯕꯦꯔꯥ ꯀꯥꯔꯦ ꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯗꯅꯤꯅ ꯑꯃꯨꯛ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯅꯍꯥꯟꯈꯩ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯕꯅꯤ, ꯉꯁꯤ ꯀꯥꯔꯛꯄꯅꯤ, ꯄꯦꯜꯂꯦ ꯃꯐꯝꯁꯤꯗꯤ, ꯑꯩꯈꯣꯏꯗꯤ ꯍꯌꯦꯡꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯅꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯗꯅꯤꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ, ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯆꯪꯉꯣ ꯅꯣꯏ ꯀꯥꯗ ꯃꯩꯈꯦꯠ ꯈꯦꯠꯇꯣꯛꯑꯒ ꯆꯪꯉꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯤꯅ ꯃꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯀꯀꯥ ꯗꯅꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯟꯇꯣꯁ ꯌꯦꯡꯉꯨꯁꯤꯔꯣ, ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ, ꯅꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯩ ꯎꯛꯅꯩ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯈꯨꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯒꯤ ꯅꯨꯄꯤ ꯊꯣꯔꯛꯑꯒ ꯁꯟꯇꯣꯁ ꯆꯪꯉꯣ, ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯀꯀꯥ ꯗꯅꯤꯗꯨ ꯍꯣꯏꯔꯒ ꯄꯨꯁꯟꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯁꯤ ꯊꯣꯡ ꯊꯤꯟꯗꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯊꯣꯛꯇ ꯊꯣꯛꯎꯔꯒꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯝꯃꯒꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯚꯔꯥ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤ ꯅꯣꯡꯃꯒꯤ ꯀꯤꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯔꯒ ꯆꯠꯅꯈꯤꯕꯁꯨ ꯍꯧꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯗꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯇꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯆꯠꯂꯁꯤ ꯑꯗꯣ ꯀꯀꯥ ꯗꯅꯤꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯨꯕꯗ ꯗꯗꯥꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯍꯜ ꯑꯁꯤꯒ ꯁꯨꯝ ꯄꯨꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯁꯤꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄꯅꯤ, ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯑꯗꯨꯏ ꯅꯠꯇꯦꯗ, ꯑꯗꯣ ꯀꯔꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ? ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯁꯤ ꯍꯥꯏꯔꯒꯗꯤ ꯚꯔꯥꯗꯨ ꯊꯤꯕ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯗꯗꯥꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯀꯀꯥ ꯗꯅꯤꯅꯁꯨ ꯚꯔꯥ ꯃꯄꯨꯗꯨ ꯎꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯚꯔꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ, ꯀꯥꯁꯤꯡꯁꯨ ꯑꯅꯝꯕ ꯂꯣꯏꯅ ꯍꯥꯡꯅꯔꯦ, ꯃꯤ ꯆꯠꯅꯈꯤꯕ ꯐꯅꯌꯥꯝ ꯌꯥꯝꯃꯦ,
ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯚꯔꯥ ꯃꯄꯨꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ, ꯃꯣꯏꯅ ꯁꯤꯗ ꯊꯧ ꯂꯩꯇꯈꯩ ꯊꯧꯔꯤꯗꯣ ꯌꯥꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯣꯏꯅ ꯁꯤꯖꯔꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯊꯧ ꯂꯩꯇꯗꯅ ꯂꯥꯏ ꯈꯣꯏꯔꯝꯗꯣꯔꯤꯒꯦ? ꯂꯩꯅꯤꯡꯕ ꯅꯣꯏ ꯈꯔꯅ ꯂꯩꯔꯣ, ꯂꯩꯅꯤꯡꯗꯕꯁꯤꯡꯅ ꯆꯠꯆꯈ꯭ꯔꯁꯅꯤ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯀꯀꯥ ꯗꯅꯤꯁꯨ ꯃꯁꯤ ꯑꯍꯟꯁꯤꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦꯗ, ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯀꯀꯥ ꯗꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯄꯨꯡꯁꯨ ꯐꯅ ꯉꯜꯂꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨꯅ ꯕꯥꯔꯨꯝ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕ ꯊꯣꯛꯎꯕꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨ ꯂꯦꯞꯄꯝꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯒ ꯑꯩꯒꯅ ꯑꯉꯥꯡꯗꯨ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯝꯃꯤ ꯍꯥꯏꯔꯤꯗꯨ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯏꯅ ꯂꯥꯏ ꯇꯤꯟꯁꯨ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯍꯧꯗ꯭ꯔꯕꯅꯤꯅ ꯇꯧꯔꯅꯤ ꯃꯐꯝ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯐꯥꯎ꯫ ꯂꯩꯔꯨꯔꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯗꯅꯤꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯟꯇꯣꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ꯫ ꯑꯗꯨꯅ ꯑꯩ ꯚꯔꯥ ꯃꯐꯝ ꯑꯃ ꯊꯤꯔꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯍꯧꯔꯁꯤ꯫ ꯁꯤꯗ ꯂꯩꯕꯁꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯀꯀꯥ ꯗꯅꯤꯁꯨ ꯑꯗꯨꯝ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯕ ꯃꯈꯣꯡ ꯌꯥꯡꯕ ꯃꯤꯅꯤ, ꯑꯗꯨꯅ ꯚꯔꯥꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯍꯣꯡꯗꯣꯛꯈ꯭ꯔꯁꯤ, ꯀꯥ 2 ꯐꯪꯂꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯌꯦꯡꯒꯨꯝꯕ ꯆꯠꯂꯅꯤ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯀꯀꯥ ꯗꯅꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯍꯌꯦꯡ ꯍꯣꯡꯗꯣꯛꯈꯤꯅꯕ ꯄꯣꯠ ꯆꯩꯗꯨ ꯂꯣꯏꯁꯟ ꯇꯥꯁꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯆꯩꯕꯨ ꯀꯌꯥ ꯌꯥꯝꯗꯦ, ꯑꯗꯨꯅ ꯗꯗꯥꯒ ꯑꯩꯒ ꯀꯀꯥ ꯗꯅꯤꯒꯤ ꯀꯥꯗꯨ ꯂꯣꯏꯁꯟꯕꯗꯨ ꯌꯥꯎꯕꯤꯔꯛꯑꯝꯃꯤ꯫ ꯀꯀꯥ ꯗꯅꯤꯅꯁꯨ ꯍꯌꯦꯡ ꯆꯠꯇꯣꯔꯕꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯃꯤ꯫ ꯆꯥꯛꯇꯣ ꯇꯣꯛꯅꯔꯒ ꯗꯗꯥꯒ ꯑꯩꯒꯁꯨ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯁꯤꯅ ꯇꯧꯔꯛꯄꯁꯤꯗ ꯀꯀꯥ ꯗꯅꯤꯒꯤ ꯀꯥ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯛꯏ꯫ ꯑꯗꯨꯒ ꯁꯨꯝ ꯀꯞꯄꯒ ꯑꯁꯥꯏꯐꯥꯎ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯊꯣꯡꯗꯣ ꯀꯣꯛ ꯀꯣꯛ ꯑꯅꯤꯔꯛ ꯊꯤꯟꯗꯨꯅ ꯑꯃꯨꯛ ꯑꯗꯥꯏꯗ ꯅꯨꯄꯤꯗꯣ ꯀꯞꯄꯛꯏ꯫ ꯀꯀꯥ ꯗꯅꯤꯅꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯥꯛꯇꯅ ꯈꯣꯡ ꯀꯥꯡ ꯂꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯑꯗꯥꯏꯗ ꯀꯞꯄꯒ ꯂꯩ꯫ ꯃꯈꯥ ꯇꯥꯅ ꯀꯀꯥ ꯗꯅꯤꯅ ꯑꯃꯨꯛ ꯑꯩ ꯊꯣꯔꯛꯑꯒꯦ, ꯅꯪ ꯂꯩꯔꯝꯃꯣ, ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯈꯪꯉꯥꯡ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯃꯄꯥꯟꯗꯗꯤ ꯃꯤꯒꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯃꯗꯨꯗꯒꯤ ꯗꯗꯥꯒ ꯑꯩꯒꯁꯨ ꯀꯤꯔꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯒꯨꯝꯁꯤ, ꯀꯀꯥ ꯗꯅꯤꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯃꯁꯤ, ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯀꯀꯥ ꯗꯅꯤꯒꯤ ꯀꯥꯗ ꯗꯗꯥꯒ ꯑꯩꯒꯁꯦ ꯇꯨꯝꯃꯝꯃꯤ꯫ ꯑꯩꯈꯣꯏ ꯆꯠꯈꯤꯗꯣꯔꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯝꯅꯕꯗ ꯑꯃꯨꯛꯇꯕꯨ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯃꯝꯗꯦ꯫ ꯍꯪꯒꯠ ꯍꯟꯗꯥ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯀꯞꯄꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯚꯔꯥ ꯑꯇꯣꯞꯄ ꯑꯃꯗ ꯀꯀꯥ ꯗꯅꯤꯒ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯂꯣꯏꯗꯅ ꯌꯨꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯀꯀꯥ ꯗꯅꯤꯁꯨ ꯑꯁꯤꯡꯕ ꯃꯤꯅꯤ, ꯃꯔꯨꯞꯇ ꯁꯨꯝ ꯇꯦꯛꯂꯤ ꯇꯦꯛꯂꯤ ꯌꯥꯎꯁꯜꯂꯒ ꯃꯥꯅ ꯈꯔ ꯁꯨꯔꯨ ꯇꯥꯜꯂꯨꯕꯗꯨꯒ ꯇꯝꯅꯔꯤꯕ ꯚꯔꯥ ꯂꯩꯔꯤꯕ ꯑꯗꯥꯏꯗ ꯃꯥꯒꯤꯁꯨ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯑꯗꯥꯏꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯒ ꯑꯗꯥꯏꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯑꯗꯨꯝ ꯇꯝꯅꯔꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯚꯔꯥꯗꯨ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫